Imphal Dimapur lambida police na ngak selaga ngasidagi miyam chatpa hauhankre aki tuzungba yaudana Kuki sing airport ta laknaba haure haide miyamna panaramba thajaba thamnarudabadu thabak oina president rule government na onthoktu maitei sing senapati phawba sarhanba aduga Kuki singna Imphal airport phawba laktuna flight tonglaga chatpa haibadi changthok changsin gi thabak ngasidagi haukhre haide ahanbagi thorang asida Manipur police ki IG amana lusingba police amasung central force sing punsinaraga mangjauna na makoida satna bagi pirakpa kangbu adubu puraga sarhanbane thorang asing asidagi haubane ayat apanba amata yaudana haujikti Kuki sing Imphal airport phawba satpada Manipur police na ngak selaga asoi angam thohandana yauhanba ngamle matawsomna maitai amasung atai phurup singna Imphal Dimapur lambi asida satpada ningjing mangjing na balairaga su police ta hana pau piraga ningthina ngak senbagi thabak lokhalaga sathalle haujuk phawbagi oina athingba amata pirakpagi pau leite khongsat adubu asoi angam thoktana ba yengsilba police officer amana hai hanadagi haunusu kanagumba na lambi asida satke haragadi police na makoibu pick up tawraga safagadaba mafam phawba thinbagi thabak tawraga lage ngasigi sina ahanbani haina lawba yade mahana makhata na hai kanagumba na makoi gi gari da chatsage haraga su law and order gi phibam kopna yengsilaga soi ngam loidaba phibam ama leiragadi scott marakta adum sarhanba thorang leigani haujumaki oinadi kanagumba amana maning tamna security force ing yaudana lambi asida hekta maksar hanba haibadumadi oithokpa yakhiroi madu yahanaba lengaki maikaidagi yamna kanna honari athuba matamda yaraklagani haibagi thajaba lei changthok changsin gi e pausing asi yamna sensitive oiba issue oibana pause singna yare makai phongdana ba honabigadabani publicity natraga exclusive news tagi miyamna asoi angam yauhandana changthok changsin tawba yahanbaduna hena maru oi tawbatadi haujumaki oinadi pung kiyada Imphal dagi senapati da chatkadagi amasung senapati dagi pung kiyada Imphal da lakadagi haibasu haidu haiba yadre masigi sumatakta nomada kiyarak chatkadagi haibasu phongdoktre tawbatabu makoigi changthok changsin gi thabak sing asida security force ki section tharang lokhatpagi tangai fadaba haibadu leibana manak nakpa police station singdagi e paw hana lobiyu madugi tungda makoibu safagadaba phibam ama oihannaba police na honaraga sarhangani haide Angang da serak piruba oza commission da lakna bakhangan kre Kanchipur da leba Catholic school gi oza amana sahi nauriba angang amada corporal punishment pi khibagi matangda Manipur Commission for Protection of Child Rights na so motu case ama lokhat kre commission asigi member secretary Robert Singh Khetrimayum IAS na hiramasida senariba Catholic school gi oza adu October 8 gi nungthilpung amada commission asida laktuna masagi oiba warol pirana bakhangan kre Commission for Protection of Child Rights Act 2005 की section 13-14 की मखादा कमीशन ना सो मोटो केस लोखत पगलोनना तौदो सिदा सेनरिबो ओजा दु कमीशन ना मसा लाक्तुना स्टेटमेंट पीरना बखंगन खिबने करिगबो मियोय अदुना हाइदबो नुमेट असिदा लाक्तबो थोकलबदि कमीशन दा पीबा सिविल कोर्ट की मतिक मयाय सिजनरगा वारंट इशू तौगनि हाइदे स्कूल सिंगदा महै तमलिबो सही नौरिबा आंगांग सिंगदा ओजा सिंगना मखलमतगे कॉर्पोरेट पनिशमेंट पीबे यादे हाइबा वाफमसु कमीशन असिना फोंदोक्ले Churachandpur district police की पर्सनल सिंगदा कुकी खुलाई पाइबा सिंगना पाक्तकना ना सेल की डिमांड तौरे हाइदे Churachandpur district की मफम कयादा खुलाई पाइबा सिंगना फोंगना ऑपरेट तौबदा नतना Churachandpur district police की पर्सनल सिंगदा अचौबा सेनफम कया पीनबा डिमांड तौरे हाइदे ममांगदा सुकांगपोकपी district police दा कुकी खुलाई पाइबा सिंगना अचौबा सेनफम कया डिमांड तौरपदगे district SP ना डिमांड सिंग अदु पीदनबा अमसुंग खुलाई पाइबा सिंगना कौबदा सत्तनबा अकनबा वाफम कया थंबा लेखरबने Churachandpur Kuki खुलाई पाइबा सिंगना मिसम मियामदु नतना पुलिस पर्सनल सिंगदा पाक्तंगना सेल की डिमांड तौरिबा अदुगा मरि लेनना Churachandpur district की SP प्रखार पांडेना ngarang थोकिबा ऑर्डर अमगी मतुंगिना पुलिस पर्सनल सिंगदा पाक्तकना इलीगल ऑर्गेनाइजेशन खरना सेल की डिमांड तौरे हाइबगी पाउ लेरे मरमतुना Churachandpur district पुलिस की तोंगान तोंगानबा रैंक ता लेरिबा पुलिस पर्सनल सिंगना हाइरिबा डिमांड सिंग अदु पीदना बखंगहल्ले लोइनाना सेल की डिमांड मायोकनारिबा पुलिस पर्सनल सिंग अदुना मथौ तारबदि SP की ऑफिस ता कांटेक्ट तौना बसु खंगहल्ले हाइदे मरा असिदा सेक्रेटरी ना स्टेट असिदा एक्सटॉर्शन अमसुंग क्रिमिनल एक्टिविटी सिंग लाक्सिना बहोना बगा मरि लेनना लेफ्टना चथरपा ऑपरेशन की मनुंगसना ngarang Imphal West district की सिंगजमai पुलिस स्टेशन की मनुंगसनबा निंगोमम लेकाइदगी RPF PL की कॉर्पोरल अमा फारे ममिंगना नोमाइ थेम सिदानंदा एलास ननाव एलास लेनन कवी बिष्णुपुर डिस्ट्रिक्ट की कुंबी लाइसंग लेकाइदगी निहाइदे अतोपा अमन नोमित असिमक्तदा KCP अपुनबो ग्रुप की कैडर अनि फारे हाइदे फारबा मियोसिंग अदुदि थौबाल वांखेम ममांग लेकाइदगी लाइरे लाकपम दिनेश चंद्रा अमसुंग थौबाल डिस्ट्रिक्ट की वांखेम बाजार दगी वहिदा सही होफु कवी
ꯀꯧꯏ KCPPWG ꯒꯤ ꯀꯦꯗꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯡꯉꯥꯒꯝ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯃꯃꯤꯡꯅ ꯑꯊꯣꯛꯄꯝ ꯔꯟꯖꯟ ꯆꯍꯤ 29 ꯀꯧꯏ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯀꯌꯥꯗ ꯆꯦꯟꯅꯕꯇ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ ꯆꯥꯟꯗꯦꯜꯒꯤ ꯇꯦꯝꯄꯔꯔꯤ ꯖꯦꯜꯗꯒꯤ ꯇꯣꯏꯂꯦꯠꯀꯤ ꯚꯦꯟꯇꯤꯂꯦꯇꯔ ꯊꯨꯒꯥꯏꯔꯒ ꯄ꯭ꯔꯤꯖꯅꯔ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯑꯃꯅ ꯐꯥꯍꯧꯔꯦ ꯍꯥꯏꯔꯤ ngasi thangju numitki ayuk anganbada chandelgi districtki DC office ki mini secretariat manungda leiba temporary jail gi under trial prisoner ani nathukuna chenkre adu prisoner amadi security force na operation chathaduna amuk hanna phajin khre haide adu atopa amadi hojik phawba thiba khangdre haide press na phangba pawgi matung ina de haukiba irai amasung thangju lonaba ahing pung 12 minute 15 amasung ayuk anganba pung 3 ga makhairom taba matamda temporary jail adu da leiriba prisoner ani adu toilet ki ventilator thugairaga na thokibane adubo nan thoktuna chen khraba under trial prisoner ani adu gi manungda amadi ngasay pung 5 rom taba matamda Zandolok village ki mafam amada lotlaga leirambadagi amuk hanna phare mioi adugi mamingna thanglin kap sahi kun apokpa ngampau kawi Myanmar gi kolang khampatagi ni haide aduga haujuk phawba thiba khangdana leiriba under trial prisoner adugi mamingna Saiman Kibjen sahini pumapan apokpa Land Kopau Kibjen kawi Tenopol village ki Laikot village tagi ni haide police ki pauna haribana under trial prisoner ani adu temporary jail adu ki toilet ki lairiba ventilator adu da hapa grul gi yosing adu kaktat laba matungda nantok laga sen kibani makoi ani adu ain kaina drug lalon baga mari lenana phajil laga temporary jail asida thamla kibani masigi mathakta pharaba Myanmar national thanglen kap asidi mari lenaba documents sing yaudana Indian territory da sangselakpadagi drug lalon bagi mathakta atopa case amasu mayok nadi bani haide makoi ani adu ngaseyuk temporary jail asidagi nanthokre khangbaga security force na paksana thiba humbagi thabak sathabada Myanmar national asidi chandol pokpigi mafam amadagi phagat khibani haire maraksida new Laikot village ki chief holkolon haukibna thadorpo cherol amana hairibadi temporary jail asidagi nanthokuna senkhre hairiba Saimang Kibjen amasung mahaki imung manung asi haukiba chahi 2020 dagi de khulasida permanent oina laitraba misakni mioi asiga khulasiga mari amata laina de haire Moibagi somdal khongchat lupa lakh 45 hena expenditure tawgadawri thasigi kungani thoida NSN IM gi supremo thungalai moibana mahagi pona pham lamdam somdal da khongchat pangthokadawri ba se lupa lakh 45 hena sading tawgadawri pawgi source amana hairibana somdal khaki oina moibana lakadawri ba sigidamak GPRN gi official amasung security person singi mess management oina lupa lakh 10 sading tawgadawri masiga loina na ukrul da mi pham pangthokpaga mari leinana sem sagadawri ba stage amasung hall ge arrangement oina so achoba sanpham kaya kai thokadawri hairiba sigidamak flag khakta da lupa lakh 5 sound system gi lupa lakh ani makhai miyam tinba thoram adugi chokri waiba gi lupa lakh ani makhai decoration gi lupa lakh 5 lakhriba miyam adugi thaknaba mineral water gi lupa lakh 6 refreshment gi lupa lakh kun BVIP singi fooding amasung lodging gi lupa lakh 3 security arrangement gi lupa lakh 3 CSO singi duty expenditure gi lupa lakh 5 medical department gi lupa lakh 1 BVIP singi transportation gi damak lupa lakh 10 media gi lupa lakh 1 organizing committee amasung sub committee singi official duty expenditure ga mari lenana lupa lakh 5 kai thokna ba thorang tawkhre mifam asida miyoi lising ni phugi mathakta tinna ba thorang tawri panba yabadi NSN IM gi lusing ba muibana somdal da lakatori ba siga mari lenana ukrul da October kungani thoida sanapati da October kunga mapan da releasing pangthok pa yauna jaga sing asida public meeting sing pangthok na ba sem sari loinana thoramasi mapung phana pangthok na ba gi damakta tongan ba committee sing su sem khre haide BJP ki MLA singla Union Home Minister da aroiba wahai ga dawri Biren ki team Delhi da chatkre hayeng speaker ki kangbu chat ka dawri matam sangna Manipur da miyam ki kholau lai handana thambada ki khoirang khoi saunari ba BJP ki MLA sing Union Home Minister unaduna aroiba wafam ama khangdok nanda ba mathang Delhi da thomjinna ba haukhre ngasi ex Minister N.biren lusing ba team Delhi ki damak Imphal thadokre aduga hayengna Manipur Legislative Assembly ki speaker T.S. Sechabartan lusing ba MLA sing Delhi ki damak Imphal thadok ka dawri paus
asina makha tana hai ngasi numit yungba matung ex minister N.biren MLA Dr. Sapam Ranjan hai khamdingo amasung salam Rajan chingba Delhi gi damak punna Imphal thadok minaki hayeng Manipur Legislative Assembly gi Speaker T.H. Setaberta MLA Pawnam Brojan amadi atai MLA kaya amasu Delhi da satkadauri Khudai Assembly constituency gi MLA L Susindro di hanadagi hauna Guwahati da leirakpani mahaksu ngasi numidang Delhi da yoksilakpa yai haina paw asina hairi kari maram gi damak MLA sing matang Delhi da paisinari bano haibagi matang da hangba paw na hai Manipur da president rule leirakte basi matam sangjilakle mathangi general election gi matam su yamna tensilakle asigama matam asida BJP gi government ama semhaudragadi party gi oinasu MLA sing gi oinasu mikhal gi matam da yamna phibam sadaba thokane maramaduna makhoi miyam punsinnaraga party gi lusingbasing unaduna anaubolenga ama semdana bagi wafam bukhan midana bagi BJP gi MLA sing punna khongsanba haunabane party sigi MLA saruk ahung gi manungda ani di soidana Delhi da nomanini sigi manungda yausinnarakani haire lenga ama sembagi matang da central government amadi BJP gi national leader singna MLA sing da mangjaunana signal ama phabo pirakpa leitri chumna sum party manungi oibaneni lenga ama semhanduna state asida tangtu letaba phibam lehanabagi thodang adu MLA sing da sinabinaba taksin si haina warep nakhiba ama leikhe khongsada sida ayamba MLA sing yaukani hana pullu yadaba leramba sing haujikti ayamba na punsile adu leader gi matang da di hana gi chief minister asina amuk nauna oigani hairagadi sawgalo haba MLA kharagi chauraba condition ama lei haina pawgi sources na makha tarakle adu makhoi anobolenga amagi damaktade punsile haide ang maina lusungba NSN kena Myanmar ga sesphar tauna bathorang toukhre Major General Retired ang maina lusungba NSN kena Myanmar government ka sesphar tauna bathorang lokhali thorang sigi manungsanna Myanmar naga tapa mafam punamakta ing tapa phibam lehanba ka loinana semgat sagat bagi thorang kya lokhatna bagi pandamda sesphar agreement gi khongthang ase lokhalakpani haide security na lalhol UKNA gi kadar maga kani ga kona na far haide Manipur Police amasung Assam Rifles ki khutpu amana Surachandpur district ki Myanmar ga tainaba mafam amada sathakhiba search operation da sudi yaudaba Kuki lalholop United National Kuki Army UKNA ki active kadar manga phaba ngamkhibaga loinana afaba makhal ki khusukhulai nongmai maru amadi kani sing phagatpa ngamkhre hari officer report matungina security gi apon batim asina intelligence na pirakpa akhanamba paw amadagi UKNA gi lusingba singna Surachandpur district ki Myanmar ga tainaba khulsingda lup asida join tawhanna bagi damak na hasing recruit tawgadore haiba paw tabadagi operation adu sathakebani haire operation adu da Surachandpur district ki Hanglap subdivision gi manungsan na laiba saukot khuldagi UKNA gi kadar sing adu phaba ngamkhibani haina official source amana phongdokle afaba makal gi khusukhulai singa loinana Faraba UKNA gi kadar manga gi manungda kadar mari gi maming phongdorki aduga makhoi gi manungda juvenile ama yaurambana mahaki maming di phongdorki de haire security na faraba kadar sing adu Surachandpur district gi ngaktane makhoi sing adu di ke Phaijang village tagi tam kolen sahi kulumdoi molkot khuldagi lun kolen singson sahi kungataruk s walkot khuldagi Kaigin Pau sahi kuntraga taret amadi ke Phaijang khuldagi faraba kadar adugi maming matha security force na phongdorok palaitri aduga operation adu da faraba sahi naurba nupamasa dubu security force sing na imung manungi miyoi sing da khusina kre hairi combined security force na chathakiba operation adu saurano pungmari rom sangki operation adu da M79 grenade launcher ama T-box 9mm pistol ani 5 round radio set nipan amasung kani kg ahum amadi mobile phone ahum ni hairi Makatana security forcing asina haiba suspension of operation da yaudaba UKNA ga samnariba miyosing phanabagi damak mafam kya da operation chatabasu hokre hari